ꯃꯌꯥꯝ ꯁꯤꯗ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯕꯣꯔꯣꯏ ꯃꯦꯠꯄ ꯆꯥꯒꯦ ꯇꯧ ꯌꯥꯏꯕ ꯕꯣꯔꯣꯏꯁꯤꯅ ꯉꯁꯪ ꯉꯁꯪ ꯉꯥꯡꯉꯦ ꯑꯗꯣ ꯁꯤꯗ ꯆꯤꯅꯤ ꯃꯣꯔꯣꯛ ꯊꯨꯝ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯃꯆꯨ ꯐꯖꯅꯕ ꯍꯥꯏꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏ ꯍꯥꯎꯕꯗ ꯌꯦꯡꯉꯨ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯕꯣꯔꯣꯏ ꯃꯦꯠꯄ ꯆꯥꯒꯦ ꯂꯥꯛꯏꯗꯨ ꯂꯧꯕꯨꯛꯇ ꯑꯩꯒꯤ ꯕꯣꯔꯣꯏꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯔꯥꯡ ꯂꯧꯍꯧꯔꯤꯅꯦ ꯍꯥꯎꯒꯗ ꯌꯦꯡꯉꯨ ꯕꯣꯔꯣꯏ ꯃꯦꯠꯄꯁꯦ ꯃꯌꯥꯝꯁꯨ ꯆꯥꯁꯤꯜꯂꯛꯑꯣ 신발이 ꯑꯍꯨꯕ ꯃꯤꯅ ꯍꯥꯏꯕꯅꯦ ꯑꯩꯁꯦ ꯉꯥꯎꯔꯦ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯐꯤꯗꯨꯀ ꯏꯟꯖꯜꯂꯒ ꯇꯛꯀꯗꯣꯏꯅꯣ ꯇꯧꯔꯤꯁꯦꯅ Em mà nhìn đã ui là tiếng là tên nó bien em mà thật hiện khi đi mà thật tôi nó ngon lắm rồi mình cứ mà ăn cái này 신나게 내기 신나게 탁 비워 난 짜라나 갈부를 건너 Hi ma'am ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯃꯅꯤꯡꯗ ꯑꯩꯒꯤ CIDꯅꯤ ꯂꯥꯛꯏꯁꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨ CID ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯗꯕ ꯇꯥꯔꯁꯨ ꯁ꯭ꯀꯤꯞ ꯇꯧꯕꯤꯅꯨ ꯐꯨꯜ ꯌꯦꯡꯕꯤꯌꯨ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ